Manipur asida ngasi phawbada achumba aphaba sarkar amatta leikhidre haina badi lei Sri Yangmaso Saijana pan khiba matam madu Manipur asi phage tawrammi adubu mahakna pan khiba matam madu atugi matik tien khibana maram oiraga masak thokpadi oikhidre Resang kasingsu aphaba administrator ama oikhi mahaki haibabu khara communal line da chatpa oina leikhi waheng bam nipa macha na pan khiba aduna ma mukpukchel sengba senja thumja tawkhiba leiti hainai atei di kaya sakna sonade corruption da ayo ba ngaktani yangma so saija asi tangkhul oiba taraga su Manipur asibu apun mani haina khanki matam kuina laikhai tanaba ngamdana leiramba lining tau sana mahi adubu mahak masamak chattuna lauruduna hanagi laisang haying khongbanda thamlamki maitai mayak asibu chana hannaba thabak yamna kanna tawramki chingtam amata khairamde apunba Manipur oina uramki mahak asi ing 1977 dagina 1979 phauba chief minister oiraga palamki adubu Manipur gi apunbagi saktam da thajakhiba luchingba asi NSN IM ni haina chingnaba mioi ahumna Imphal da leiba mahaki mayumda ing 1984 gi January gi tang 38 da nongmaina kaplaga hatkhi tung sana uba ngamba atangba luchingba amani mahaksu senda thumja da lupa haibadu oikhide maram maduna miyamna sakna sonari achumba aphaba sarkar ama masibu isam samba londa leibak adubu amadi mahaki praja miyam adubu nungaina yaifana chakhatanba ngamba adubuni maram singasina lengakpa singasida management control authority power masigi mayamasi hai singna sizinaba haiba amasu sangi matawasum tauna achumba aphaba sarkar ama lehenge haiba taragadi accountability leadership integrity amadi transparency laiba changi haiba asi chining khakte natana action na utkadabani achumba aphaba sarkar ama haiba sida leibak adugi miyamgi oiba right to freedom and expression ngakpa lehenba responsiveness masak khangba decision making haiba achumba phanganbaga loinana khudong chaba khudimak asi manana phanganba effective and efficiency lehenba asisu yamnamak maru oiri achumba aphaba laingaki asengba mahausing asibu miyamgi human rights civil cultural economic political and social rights masigi mayam asibu haisingna ngakpa matam adu khaktada phangba ngamgani matawasum tauna masida panjakriba aphaba laingaki mawong mataw mayam asibu Manipurgi laingakpa sing asida uba phangbikhrabra hangatna yenglubada khangi madudi aikhoigi laingakpa singi matamda miyamna phangpham thokpa rat kaya ama phanganba ngamkhide human right asi khongauna khibagi record kaya ama sulai civil and political right kaya ama su violate towi thabak tawbada achan mirai naikhi transparency laikhide accountability masak khangna chatte warep ama lobada haite amadi thintha halli aigi migi naina chatki masagi kana bana miyamdagi hena luna chatli masa mathanta aruba warep amata loba ngamjakhide matawasum tauna laingakpa luchingba kaya asina masagi oiba maranagi oiba yenglaga lakhiba phamna miyamnagi hena lumna launarakpa asina Manipur asida achauba ahongba amasu lehelakli achan mirai naiba yonglai melai naiba phamda mikana ba leirakpa asina lengaki officer pumba asisu corruption gi langna thuraba misak amasu oinarakhi paisa yaudaba taragadi file machi lengdaba paisa piragana unethical oiba thabak phawa taunaba leikha taraba lichat ama Manipur asida lakpa haurakhi mantri kaya amanasu makhoida paisa piba napada haisingba adu khakta khanduna luna tauba achumba tauba singaduna namthabiduna thambagi lichat ama lisang sina uraga lakli aduga amuk nakan amaromdana minority gi mamingda khudung chaba lauba kanglupki phurupki mapanggalasibu semgatuna mantri phangnaba luchingba oinaba arwanba lalhau kaya amasu ingshok 1980 gi aduwaida taunaraga lakhi naga singi irang asi 1970 gi athengbadagi khangkan kansi lakhi aduga kuki singi lalhaubagi lup singasina 1980 gi athengbadagi sagatpa haurakkhibani matam aduda naga gi MLA singaduna NSN IM asibu khulai oina sijinaraga chief minister gi pham asibu launaba hotnarakhi adubu control tawraga thamki kuki gi MLA kaya amana maitai da tungshinduna
ꯃꯈꯣꯏꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯅꯕ ꯕꯦꯂꯦꯟꯁ ꯁꯥꯟꯅꯕ MLA ꯃꯁꯤꯡ ꯅꯥꯒꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕꯅꯤ ꯍꯥꯏꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃꯁꯨ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯀꯨꯀꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯆꯧꯕ ꯃꯟꯇ꯭ꯔꯤ ꯑꯅꯤꯅ KNF ꯂꯤꯡꯈꯠꯂꯛꯈꯤ ꯑꯃꯗꯤ ꯃꯗꯨꯕꯨ NSNIM ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯗꯨꯅ ꯆꯥꯎꯅ ꯀꯥꯏꯍꯜꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯁꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯍꯟꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯅꯥꯒꯥꯁꯤꯡꯗ ꯁꯥꯊꯤꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯤꯆꯪ ꯈꯣꯝꯕꯒꯤ ꯂꯥꯟꯗ ꯅꯥꯔꯣꯟꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯆꯤꯟꯒꯤ ꯀꯨꯀꯤ ꯀꯌꯥ ꯑꯃ ꯖꯧꯃꯤ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯄꯨꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯁꯤ ꯀꯨꯀꯤꯖꯣꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯕ ꯑꯗꯨꯅꯤ꯫ ꯃꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯊꯪꯗ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯄꯣꯄꯤ ꯀꯌꯥ ꯊꯥꯔꯒ ꯃꯗꯨꯗꯒꯤ ꯗ꯭ꯔꯒ ꯁꯨꯡꯂꯒ ꯌꯣꯜꯂꯒ ꯂꯥꯟꯒꯤꯗꯃꯛꯇ ꯐꯟ ꯈꯣꯝꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯒ ꯆꯍꯤ 30ꯃꯨꯛ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯤꯟ ꯀꯨꯀꯤꯖꯣ ꯀꯌꯥ ꯑꯃꯁꯨ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯔꯦꯗ ꯀꯨꯀꯤꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯒꯤ ꯃꯁꯤꯡ ꯑꯁꯤ 2,930ꯃꯨꯛ ꯈꯪꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯂꯥꯟ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯅꯤ꯫ ꯍꯧꯖꯤꯛꯅ ꯀꯥꯝꯖꯣꯡꯂꯣꯝꯗ ꯃꯤꯑꯣꯏ 5,000ꯒꯤ ꯃꯊꯛꯇ ꯑꯃꯁꯨ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯄꯁꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯈꯣꯏ 300ꯒ ꯈꯔ ꯍꯦꯟꯕ ꯑꯃꯗꯤ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯄꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯊꯤꯟꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯟꯅ ꯑꯉꯛꯄ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯍꯦꯛ ꯊꯪꯅꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯑꯣꯏ 153ꯈꯛ ꯅꯥꯔꯣꯟꯗ ꯆꯪꯂꯝꯕ ꯊꯦꯡꯅꯩ꯫ ꯆꯤꯟ ꯁ꯭ꯇꯦꯠꯀ ꯍꯦꯛ ꯊꯪꯅꯔꯤꯕ ꯐꯦꯔꯖꯣꯜꯗ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯕꯒꯤ ꯃꯃꯤ ꯔꯤꯄꯣꯔꯠ ꯂꯩꯔꯝꯗꯕ ꯑꯁꯤꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯇꯤꯗꯤꯝ ꯇꯥꯎꯟ ꯐꯥꯎꯕ ꯆꯠꯂꯤꯕ ꯏꯝꯐꯥꯜꯒꯤ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯕꯦꯍꯤꯌꯥꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠꯀꯤ ꯑꯆꯧꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯗꯤ ꯅꯥꯔꯣꯟꯗ ꯃꯤ ꯑꯃ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯊꯦꯡꯅꯗꯕ ꯑꯁꯤꯅ ꯍꯦꯟꯅ ꯈꯟꯊꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯆꯤꯟꯅ ꯅꯝꯅ ꯇꯥꯕ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯕꯦꯍꯤꯌꯥꯡꯗ ꯆꯪꯂꯛꯇ꯭ꯔꯒ ꯀꯨꯀꯤ ꯆꯤꯟ ꯈꯔ ꯈꯛꯇꯪ ꯂꯟꯅ ꯇꯥꯕ ꯀꯥꯕꯣ ꯚꯦꯂꯤꯗꯒꯤ ꯀꯥꯝꯖꯣꯡꯗ ꯃꯤꯁꯤꯡ ꯌꯥꯝꯅ ꯆꯪꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯑꯃ ꯂꯩꯔꯕ꯭ꯔꯥ? ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯐꯦꯔꯖꯣꯜꯂꯣꯝꯗ ꯅꯥꯔꯣꯟꯗ ꯑꯃꯠꯇ ꯍꯥꯏꯖꯤꯜꯂꯛꯇꯕ꯭ꯔꯥ? ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯍꯤ 10ꯃꯨꯛ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯅ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯅꯣ? ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯅꯧ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯅꯣ? ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤ ꯍꯪꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯔꯣꯟꯕ ꯑꯃꯗꯤ ꯃꯅꯨꯡꯗ ꯏꯌꯥꯎꯗꯤ ꯌꯥꯎꯕꯁꯨ ꯃꯥꯜꯂꯤ꯫ ꯇꯁꯦꯡꯅ ꯀꯨꯀꯤꯁꯤꯡ ꯑꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅ ꯑꯌꯥꯝꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯅ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯩꯕꯒꯨꯝꯅ ꯎꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯤꯠ ꯁꯍꯥꯒꯤ ꯋꯥꯉꯥꯡ ꯍꯣꯡꯗ꯭ꯔꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯃꯈꯣꯏꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯩꯇꯩꯁꯤꯡꯅ ST ꯇꯥꯜꯂꯨꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯀꯌా ꯑꯃ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯁꯤꯁꯨ ꯍꯣꯡꯗ꯭ꯔꯤ꯫ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯍꯟꯗ꯭ꯔꯤ꯫ ꯐꯥꯊꯔꯒ ꯊꯦꯝꯂꯒ ꯊꯝꯕꯤꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ꯐꯥꯖꯤꯜꯂꯒ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯤ꯫ ꯃꯁꯤꯕꯨ ꯃꯅꯤꯄꯨꯔ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯁꯨ ꯂꯣꯟ ꯊꯣꯛꯇꯕꯒꯨꯝꯅ ꯄꯪꯂꯩꯗ ꯂꯩꯔꯒ ꯃꯤꯌꯥꯝꯅ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯥ? ꯃꯁꯤ ꯈꯟꯊꯕ ꯆꯨꯝꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯍꯧꯖꯤक ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯔꯝ ꯌꯥꯝꯃꯤ ꯍꯦꯛꯇ ꯍꯥꯏ꯫ ꯃꯥꯅ ꯊꯣꯛꯄ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯃꯤꯠ ꯁꯍꯥꯅ ꯍꯥꯏ ꯃꯩꯇꯩꯁꯤꯡꯅ ST ꯇꯥꯟꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯊꯣꯛꯄꯅꯤ꯫ ꯀꯨꯀꯤꯅ ꯑꯃꯨꯛ ꯍꯥꯏ ꯃꯩꯇꯩꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯒꯦ ꯇꯧꯕꯗꯨ ꯈꯛ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯍꯥꯏ ꯐꯣꯔꯦꯁꯠꯀꯤ ꯂꯝ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯧꯅ ꯈꯨꯜ ꯃꯁꯤꯡ ꯑꯁꯤ ꯄꯪꯂꯤꯡꯗ ꯂꯤꯡꯈꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯃꯤꯠ ꯁꯍꯥꯅ ꯑꯃꯨꯛ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯅꯠꯇꯦ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯔꯥꯡ ꯊꯣꯛꯄ ꯑꯗꯨ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯆꯩꯊꯦꯡ ꯐꯪꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗꯒꯤ ꯁꯦꯄꯔꯦꯠ ꯇꯥꯜꯂꯒ ꯀꯣꯟꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯀꯟꯇ꯭ꯔꯤ ꯑꯃ ꯖꯂꯦꯉꯥꯝ ꯁꯦꯝꯒꯦ ꯍꯥꯏꯅ ꯇꯥꯜꯂꯛꯄꯅꯤ꯫
ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯏꯂꯤꯒꯦꯟ ꯀꯨꯀꯤꯁꯤꯡ ꯑꯗꯨꯅ ꯃꯩꯇꯩꯗ ꯂꯝ ꯂꯧꯅꯕ ꯂꯥꯟꯗꯥꯔꯛꯄꯅꯤ꯫ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯕ ꯇꯥꯔꯒꯁꯨ ꯃꯁꯤꯃꯗꯤ ꯇꯁꯦꯡꯅ ꯆꯨꯝꯂꯦ ꯃꯗꯨꯗꯤ ꯀꯨꯀꯤꯒꯤ MLA ꯇꯔꯥꯅ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯃꯤ, ꯃꯤꯇꯩꯁꯤꯡꯅ ST ꯇꯥꯟꯕ ꯍꯧꯔꯨꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯁꯦꯟꯇꯔꯅ ꯍꯟꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯃꯁꯨ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯗꯨꯗꯤ ꯑꯇꯩꯁꯤꯡꯒꯤ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯅ ꯁꯥꯎꯗ꯭ꯔꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯃꯩꯇꯩꯅ ST ꯇꯥꯟꯕꯗ ꯁꯥꯎꯔꯤꯕꯅꯣ? ꯂꯣꯟꯅ ꯃꯤꯇꯣꯞ ꯀꯌꯥ ꯑꯃ ꯄꯨꯁꯤꯜꯂꯛꯏ ꯍꯥꯏꯔꯤꯕꯁꯤ ꯁꯗꯔ ꯍꯤꯜꯁ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯉꯁꯤ ꯐꯥꯎꯕ ꯃꯅꯨꯡ ꯍꯨꯠꯅ ꯊꯤꯖꯤꯟꯗ꯭ꯔꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯔꯤ꯫ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯗꯦ꯫ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯉꯝ ꯃꯊꯧ ꯀꯌꯥ ꯑꯃꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯆꯥꯁꯤꯡꯅ ꯈꯟꯅꯕ ꯌꯦꯡꯂꯒ ꯂꯩꯕꯅꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯪꯊꯕ ꯉꯝꯂꯣꯏ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯤ꯫ ꯆꯍꯤ 100 ꯍꯦꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯁꯤꯡ ꯑꯁꯤꯕꯨ ꯃꯤꯇꯣꯞ ꯐꯅ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯧꯗꯨꯁꯨ ꯃꯤꯇꯣꯞꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯑꯣꯏꯈꯤ꯫ ꯃꯃꯥꯡ ꯊꯛꯇ ꯍꯥꯟꯅ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯩꯇꯩꯁꯤꯡꯅ ꯑꯃꯗꯤ ꯖꯦꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯣ ꯇꯥꯟꯗꯦ꯫ ꯁꯨꯞꯅ ꯈꯛꯇꯪꯒꯤ ꯅꯧꯅ ꯅꯥꯔꯣꯟꯗ ꯄꯨꯁꯤꯜꯂꯛꯈꯤꯕꯁꯤꯡ ꯑꯁꯤꯕꯨ ꯇꯧꯅꯨ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯔꯝꯗ ꯍꯜꯍꯟꯈ꯭ꯔꯣ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯈꯪꯕꯁꯨ ꯆꯨꯝꯒꯅꯤ, ꯃꯁꯤ ꯈꯛꯇꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯒꯅꯤ꯫ ꯁꯥꯏꯠ ꯂꯧꯕꯒꯤ ꯆꯠꯅꯕꯤ ꯅꯥꯎ ꯆꯥꯎꯍꯟꯅꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯦꯂꯧꯃꯤꯁꯤꯡ ꯑꯁꯤꯗ ꯈꯣꯏꯗꯧ ꯍꯦꯟꯅ ꯁꯤꯛꯍꯟꯕ ꯑꯣꯏꯒꯅꯤ꯫